ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯝ ꯋꯥꯔꯛꯈꯤꯁꯦ ꯇꯦꯟꯇꯦꯕ ꯁꯥꯟꯅꯔꯝꯗꯥꯏꯁꯦ ꯁꯥꯟꯅ ꯆꯠꯂꯕꯅꯤ ꯃꯤꯗꯤ ꯁꯥꯟꯅꯔꯝꯗꯥꯏ ꯍꯥꯏꯁꯦ ꯇꯣꯔꯅꯥꯃꯦꯟ ꯃꯌꯥꯒꯤ ꯒꯣꯜ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯅꯦꯕ ꯂꯩꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯚꯔꯥꯁꯦ ꯀꯥꯏꯗꯅꯣ ꯂꯧꯗꯣꯏꯁꯦ ꯁꯤ ꯍꯥꯏꯔꯛꯄꯗ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯁꯦ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯏꯃꯥꯗꯁꯨ ꯃꯥ ꯂꯩꯇꯦ ꯈꯪꯕ ꯏꯃꯥ ꯂꯩꯇꯦ ꯈꯪꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯅꯦ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯋꯥꯅꯤꯀꯣ ꯁꯥꯟꯅꯕꯗ ꯆꯪꯉꯛꯄꯗ ꯋꯥꯔꯗꯤ ꯌꯨꯝꯗ ꯈꯪꯍꯧꯗꯅ ꯇꯤꯀꯦꯠ ꯀꯛꯇꯣꯔꯤ ꯂꯨꯄꯥ 10,000 ꯄꯤꯌꯨ 10 ꯄꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗ ꯐꯔꯕ꯭ꯔꯥ ꯍꯥꯏ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩ ꯋꯥꯈꯜꯗ ꯍꯦꯛꯇ ꯈꯜꯂꯛꯑꯦꯕ ꯑꯁ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯩꯝ ꯄꯨꯔ ꯆꯠꯇꯧꯁꯨ ꯅꯠꯇꯕꯁꯨ ꯍꯌꯦꯡ ꯍꯧꯖꯤꯛ ꯐꯨꯅꯔꯤꯕ ꯍꯥꯠꯅꯔꯤꯕ ꯂꯝ ꯑꯗꯨꯗ ꯇꯧꯔꯤ ꯃꯈꯥ ꯑꯃꯨꯛ ꯄꯨꯔ ꯆꯠ ꯌꯥꯔꯣꯏꯕ ꯁꯨꯛ ꯆꯥꯎꯕꯤ ꯃꯆꯥ ꯑꯃꯨꯛ ꯄꯨꯔ ꯆꯠ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯄꯨꯔ ꯆꯠꯂꯣ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯗꯅ ꯁꯨꯅꯗꯅ ꯑꯗꯒꯤ ꯀꯂꯛꯅꯗꯅ ꯈꯝꯍꯟꯅꯗꯅ ꯍꯥꯏꯅ ꯍꯦꯛꯇꯀꯣ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯈꯜꯂ ꯀꯥꯟꯗꯅꯦ ꯂꯣꯏ ꯗꯥꯎꯟ ꯆꯠꯂꯅꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩ ꯑꯦꯀꯥꯗꯃꯤ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯁꯨꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ 2012ꯇ ꯑꯣꯂꯦꯝꯄꯤꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯍꯧꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯕ꯭ꯔꯦꯛ ꯂꯩꯕꯗ ꯑꯣꯂꯦꯝꯄꯤꯛ ꯁꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯌꯥꯔꯤ ꯇꯧꯅꯕ ꯃꯇꯝꯗ ꯌꯨꯝ ꯍꯜꯂꯛꯑꯦ ꯍꯜꯂꯛꯀꯥꯟꯗ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯅꯤꯅ ꯑꯩ ꯑꯉꯥꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯋꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯃꯤꯔꯣꯟꯕ ꯍꯧꯔꯛꯑꯦ ꯍꯧꯔꯀꯥꯟꯁꯤꯗ ꯌꯨꯝꯗ ꯊꯥ ꯑꯃ ꯑꯅꯤ ꯁꯨꯅ ꯂꯩꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯌꯨꯝꯗꯩ ꯅꯨꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤꯅ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤ 7 9ꯅꯤ ꯈꯛꯇꯪ ꯑꯗꯨꯝ ꯂꯩꯔꯝꯃꯒ ꯆꯠꯄ ꯉꯥꯛꯇꯅꯤꯅ ꯁꯥꯡꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯕꯅꯤꯅ ꯌꯨꯝꯗ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯦꯀꯣ ꯂꯩꯔꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗꯅ ꯏꯟꯁꯔꯖꯦꯟꯁꯤ ꯈꯨꯜ ꯑꯃꯗ ꯂꯩꯀꯥꯏ ꯑꯃꯗ ꯅꯍꯥꯔꯣꯜ ꯂꯩꯇꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯂꯩꯇꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯗꯨ ꯉꯥꯛꯇ ꯎꯏ ꯒꯨꯂꯤ ꯆꯥꯕꯗꯤ ꯎꯗꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯋꯤ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ 2012 ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯒꯨꯂꯤ ꯆꯥꯕ ꯗ꯭ꯔꯒ ꯆꯥꯕ ꯎꯔꯛꯄꯁꯤꯗ ꯑꯩ ꯑꯗꯨꯛꯀꯤ ꯑꯗꯨꯝ ꯊꯃꯣꯏꯁꯦ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯐꯝꯍꯜꯂ ꯑꯉꯥꯡꯁꯦ ꯁꯨꯝ ꯑꯉꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ 2 ꯂꯥꯛꯑꯦ ꯃꯦꯗꯥꯝ ꯇꯥꯛꯄꯤꯌꯣꯅ ꯐꯔꯦꯅ ꯇꯥꯛꯄꯤꯒꯦꯅ ꯁꯨꯝ ꯃꯤꯔꯣꯜꯂꯒ ꯐ꯭ꯔꯤꯗ ꯂꯩꯕ ꯃꯇꯝ ꯇꯥꯏꯃꯤꯡ ꯁꯨꯝ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄ ꯀꯥꯟꯁꯤꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯛꯄ ꯑꯉꯥꯡꯁꯦ ꯖꯔ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯩꯗꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯦ ꯗꯥꯅ ꯐꯨꯟꯖꯤꯟꯕꯤꯔ ꯔꯤꯡ ꯃꯆꯥ ꯑꯃ ꯁꯦꯝꯕꯤꯔꯦ ꯕꯦꯒ ꯃꯆꯥ ꯑꯃ ꯌꯥꯟꯕꯤꯔ ꯑꯃꯨꯛ ꯁꯦꯝꯕꯤꯔꯦ ꯑꯗꯨꯒ ꯇꯧꯔꯦ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯩ ꯑꯉꯥꯡꯁꯦ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯃꯨꯛ ꯋꯥꯏꯔꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯦ ꯋꯥꯏꯔꯒ ꯃꯌꯥꯝꯒꯤ ꯎꯁꯣꯞ ꯃꯦꯂꯥ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯉꯥꯡꯁꯤꯡꯁꯦ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯑꯗꯩ ꯄꯣꯠ ꯆꯩ ꯕꯦꯒ ꯑꯃ ꯌꯥꯟꯒꯦ ꯍꯥꯏꯕ ꯂꯝꯍꯥꯡꯅꯤꯅ ꯍꯨꯔꯥꯟ ꯄꯨꯈꯤꯗꯧꯅꯤꯅ ꯌꯥꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤꯗꯩꯗꯤ ꯑꯉꯥꯡꯁꯦ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔ ꯑꯗꯒꯤ ꯁꯥꯟꯅꯕ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗꯒ ꯒꯣꯜ ꯂꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯩꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯊꯃꯣꯏꯒꯤ ꯃꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯔꯛꯄꯗꯣ ꯑꯩꯅ ꯊꯨꯒꯥꯏꯅꯤꯡꯗꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯊꯥ ꯌꯥꯝꯈꯠꯂꯛꯑꯦ ꯊꯥ 7 9 ꯁꯨꯔꯛꯄ ꯊꯥ 8 ꯕꯣꯛꯁꯤꯡ ꯇꯝꯕꯤ ꯍꯥꯏꯁꯦ ꯑꯩꯅ ꯐꯨꯅꯕ ꯏꯁꯄꯥꯏꯔꯤꯡ ꯌꯥꯎꯋꯦ ꯍꯥꯏꯁꯦ ꯁꯨꯝ ꯌꯥꯎꯔꯨꯕꯒꯤꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯈꯠꯂꯛꯑꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯨ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯥꯔ ꯍꯥꯏꯇꯥꯔꯦ ꯃꯥꯗꯣ ꯑꯩꯅ ꯑꯁ ꯅꯪ ꯈꯔ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯕꯤꯌꯣꯅ ꯇꯧꯔꯒ ꯃꯥꯒꯤ ꯊꯥꯒꯤ ꯁꯨꯝ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯇꯧꯔꯀꯥꯟꯗ ꯃꯔꯨ ꯑꯣꯏꯁꯦ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯊꯝꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦꯅ ꯇꯧꯔꯀꯥꯟꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯀꯣꯂꯦꯖꯀꯤ ꯍꯣꯜ ꯑꯃ ꯂꯣꯏꯔꯒ ꯃꯣꯏꯁꯤ ꯍꯥꯡꯉ ꯂꯩꯕ ꯄ꯭ꯔꯚꯥꯞꯇꯤ ꯀꯣꯂꯦꯖꯀꯤ ꯑꯗ ꯉꯥꯡꯅꯔꯦ ꯁꯤꯁꯦ ꯈꯔ ꯋꯥꯏꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯈꯔ ꯄꯤꯒꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦꯅ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯒ ꯂꯣꯏꯅ ꯑꯗꯨꯗ ꯐꯖꯅ ꯇꯌꯥꯔꯤ ꯇꯧꯕꯤꯔꯤ ꯅꯨꯡ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯄꯤꯕ ꯍꯧꯔꯒ ꯑꯉꯥꯡ ꯅꯦꯁꯅꯦꯜ ꯃꯦꯗꯜ ꯂꯧꯕ ꯌꯥꯎꯔꯀꯥꯟꯗ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯑꯉꯥꯡꯒꯤ ꯈꯜꯂꯕ ꯐꯖꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒ ꯆꯠꯄ ꯌꯥꯎꯁꯜꯂꯛꯄꯗꯒꯤ ꯄ꯭ꯂꯦꯌꯥꯔꯁꯤ ꯌꯥꯎꯔꯀꯥꯟꯗ ꯀꯣꯚꯤꯠ ꯁꯛꯂꯨ ꯂꯥꯛꯑꯦꯕ ꯀꯣꯚꯤꯠ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯂꯦꯞꯄꯦꯗꯅ ꯀꯣꯚꯤꯠ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣই ꯁꯥꯟꯅꯐꯝꯗꯣ ꯑꯗꯩꯗꯤ ꯑꯉꯥꯡ ꯐꯖꯔꯝꯕ ꯅꯦꯁꯅꯦꯜ ꯒꯣꯜ ꯂꯧꯔꯝꯕ ꯑꯉꯥꯡꯁꯦ ꯒꯨꯂꯤ ꯆꯥꯔꯛꯄꯅꯦ ꯑꯗꯨꯗꯩ ꯑꯩꯁꯦ ꯊꯃꯣꯏꯁꯦ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯇ꯭ꯔꯣꯜꯗꯣ ꯂꯩꯇ꯭ꯔꯦꯗꯅ ꯐꯥꯖꯤꯟꯕꯤꯅꯕ ꯍꯧꯖꯤꯛꯁꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯦꯗꯝ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯖ ꯅꯣꯝꯖꯔ ꯆꯥꯖꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯁꯨꯕ ꯅꯣꯝꯕꯅꯤ ꯆꯥꯊꯣꯛ ꯏꯆꯥꯅ ꯀꯩꯗꯧꯔꯤ ꯁꯤ ꯌꯦꯡꯕꯁꯦ ꯃꯇꯝꯁꯦ ꯁꯪꯗꯦꯕ ꯏꯆꯥꯒꯤ ꯁꯦꯟꯅꯕꯒꯤ ꯃꯇꯝꯁꯦ ꯁꯪꯗꯕꯅꯤꯅ ꯍꯣꯏ ꯁꯪꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯚꯥꯞ ꯇꯥꯕ ꯑꯉꯥꯡꯗꯗꯤ ꯚꯥꯞ ꯇꯥꯕ ꯍꯥꯏꯁꯦ ꯏꯟꯈꯠꯂꯛꯄ ꯇꯤꯅꯦꯖꯇꯗꯤ ꯂꯣꯏ ꯉꯥꯎꯅꯤꯡꯕ ꯉꯥꯛꯇꯅꯤꯗ ꯑꯗꯨꯗ ꯁ꯭ꯇꯦꯞ ꯑꯃ ꯁꯣꯏꯈꯤꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯉꯥꯡꯗꯣ ꯑꯗꯨꯅ ꯃꯥꯁꯦ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯏꯄꯦꯟꯒ ꯐꯪꯗꯅ ꯄꯩꯁꯥꯒ ꯐꯪꯗꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤ ꯒꯨꯂꯤ ꯆꯥꯈꯠꯂꯛꯄꯅꯦꯕ ꯁꯥꯟꯅꯕ ꯒꯨꯂꯤ ꯆꯥ ꯂꯩꯔꯝꯕ ꯃꯥꯁꯨ ꯒꯨꯂꯤ ꯆꯥꯏꯁꯦ ꯈꯪꯗꯦ ꯒꯨꯂꯤ ꯆꯥꯏ ꯑꯗꯩ ꯃꯤꯅꯁꯨ ꯉꯥꯡꯅꯔꯛꯄ ꯑꯉꯥꯡ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯆꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯇꯧꯔꯀꯥꯟꯁꯤꯗ
ꯑꯗ ꯑꯩꯈꯣꯏꯒꯤ ꯗꯗꯥꯁꯤꯡꯒꯤ ꯑꯃꯒꯤ ꯃꯥꯒꯤ ꯍꯥꯡꯉ ꯂꯩ ꯀꯥ 3-4 ꯍꯥꯡꯉ ꯑꯗꯨꯗ ꯄꯨꯂꯞ ꯊꯝꯖꯤꯜꯂꯦ ꯊꯝꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯇꯗꯅ ꯇꯧꯋꯦ ꯑꯗꯩ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯥꯅꯤꯁꯤꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯅꯥꯀꯜꯗ ꯑꯩꯒꯤ ꯂꯝ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯂꯝ ꯃꯆꯥꯁꯦ ꯉꯝꯗꯗꯅ ꯂꯩꯕ ꯉꯝꯗꯗꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯟ ꯑꯩꯒꯤ ꯁꯦꯂꯔꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁꯕꯨꯛꯁꯦ ꯕꯟꯗꯣꯞ ꯊꯝꯃꯦ ꯂꯨꯄꯥ 1,50,000 ꯑꯗꯨꯒ ꯑꯗꯨ ꯂꯝꯗꯣ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯔꯣꯏ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯗꯕ ꯌꯥꯔꯔꯣꯏꯅ ꯈꯤꯇꯪ ꯀꯣꯚꯤꯗ ꯃꯅꯨꯡꯗꯨꯗ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯂꯩ ꯕꯖꯥꯔꯗ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯃ ꯂꯩ ꯃꯗꯨ ꯌꯣꯟꯊꯣꯛꯑꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯀꯥꯗꯃꯤꯁꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯦꯚꯤꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯔꯁ ꯇꯧꯈ꯭ꯔꯕꯅꯦ ꯂꯝꯗꯣ ꯖꯒꯥꯗꯣ ꯏꯁꯄꯦꯁꯇꯣ ꯆꯥꯎ ꯑꯉꯥꯡ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯐꯝ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯀꯅꯤ ꯍꯣꯟꯗꯅ ꯈꯛꯇ ꯅꯠꯇꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯨꯝ ꯁꯦꯝꯃꯛꯄꯗꯨꯗ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯩꯗꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯏꯁꯄꯣꯟꯁꯔꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯀꯩꯁꯨ ꯉꯝꯅꯦꯕ ꯑꯉꯥꯡ 10-30 ꯐꯖꯅ ꯄꯤꯖꯕ ꯊꯛꯄ ꯉꯝꯅꯦꯕ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤꯗꯀꯣ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯩꯔꯨꯕꯅꯤꯅꯀꯣ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯁ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯁꯦ ꯑꯩ ꯏꯆꯥꯗꯧꯅ ꯈꯜꯂꯤꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯏ ꯊꯥꯖꯔꯣꯏ ꯂꯨꯄꯥ ꯑꯃꯐꯥꯎ ꯁꯦꯚꯤꯡ ꯇꯧꯗꯦ ꯊꯥꯖꯔꯣꯏꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯗ ꯍꯦꯛꯇ ꯈꯜꯂꯛꯑꯦꯕ ꯑꯁ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯩꯝ ꯄꯨꯔ ꯆꯠꯇꯧꯁꯨ ꯅꯠꯇꯕꯁꯨ ꯍꯌꯦꯡ ꯍꯧꯖꯤꯛ ꯐꯨꯅꯔꯤꯕ ꯍꯥꯠꯅꯔꯤꯕ ꯂꯝ ꯑꯗꯨꯗ ꯇꯧꯔꯤ ꯃꯈꯥ ꯑꯃꯨꯛ ꯄꯨꯔ ꯆꯠ ꯌꯥꯔꯣꯏꯕ ꯁꯨꯛ ꯆꯥꯎꯕꯤ ꯃꯆꯥ ꯑꯃꯨꯛ ꯄꯨꯔ ꯆꯠ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯄꯨꯔ ꯆꯠꯂꯣ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯗꯅ ꯁꯨꯅꯗꯅ ꯑꯗꯒꯤ ꯀꯂꯛꯅꯗꯅ ꯈꯝꯍꯟꯅꯗꯅ ꯍꯥꯏꯅ ꯍꯦꯛꯇꯀꯣ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯈꯜꯂꯀꯥꯟꯗꯅꯦ ꯂꯣꯏ ꯗꯥꯎꯟ ꯆꯠꯂꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯁꯦ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯀꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯅꯔꯒꯤ ꯑꯣꯏꯅ ꯌꯥꯝ ꯏꯪꯖꯕ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯕꯁꯤꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯉꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡ ꯂꯧꯕꯨꯛ ꯀꯨꯝꯁꯦ ꯍꯥꯏꯔꯁꯨꯀꯣ ꯃꯣꯏꯗ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯂꯧ ꯀꯨꯝꯁꯦ ꯍꯩꯗꯅ ꯑꯩꯅ ꯂꯤꯠ ꯇꯧꯔꯁꯨ ꯑꯗꯨꯝ ꯀꯨꯝꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏ ꯑꯗ ꯑꯩꯅ ꯑꯉꯥꯡꯈꯩꯗ ꯁꯨꯝ ꯍꯥꯏꯅꯤꯀꯣ ꯑꯩꯒꯤꯁꯦ ꯂꯥꯏꯐꯀꯤ ꯅꯣꯏ ꯄꯨꯔꯤꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯂꯧ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁ ꯂꯧ ꯀꯨꯝꯃꯦ ꯑꯩꯁꯨ ꯌꯥꯎꯅ ꯀꯨꯝꯃꯦ ꯏꯆꯥ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯃ ꯁꯨꯃꯤꯟꯅꯔꯅꯤ ꯁꯨꯔꯅꯤ ꯑꯗꯨꯝ ꯊꯪꯅꯕꯒꯤ ꯂꯩꯕꯁꯨ ꯑꯗꯨꯝ ꯁꯨꯕ ꯌꯥꯎꯕꯤꯔꯦ ꯃꯣꯏꯗꯁꯨ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁ ꯑꯃ ꯂꯩꯍꯧꯅꯕ ꯂꯧ ꯁꯤꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯈꯝꯗ ꯆꯥꯕꯗꯤ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕ ꯀꯃꯦꯟ ꯄꯤꯕꯁꯦ ꯌꯥꯝ ꯂꯥꯏꯗꯅ ꯄ꯭ꯔꯣꯁꯦꯁꯁꯨ ꯄꯨꯈꯝꯐꯥꯎ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯁ ꯑꯁꯤꯗꯤ ꯆꯥꯅꯤꯡꯗꯦ ꯚꯤꯖꯤꯇꯦꯕꯜ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯑꯃꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯗꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯇꯦ ꯁꯤ ꯃꯅꯥꯁꯦ ꯍꯥꯎꯇꯦ ꯑꯁ ꯍꯪꯒꯥꯝꯁꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯍꯪꯒꯥꯝꯁꯦ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯥꯛꯏꯁꯦꯀꯣ ꯃꯣꯏꯅ ꯍꯪꯒꯥꯝꯁꯦ ꯄꯨꯈꯝꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯇꯦꯡꯀꯣꯠꯇ ꯌꯧꯔꯛꯅꯕ ꯄ꯭ꯔꯣꯁꯦꯁ ꯀꯌꯥꯝ ꯁꯥꯡꯉꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏ ꯀꯦꯝꯄꯁꯇ ꯂꯩꯔꯕꯅꯤꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯒꯦꯝ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕꯨ ꯉꯥꯏꯍꯥꯛ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯔꯨꯕ ꯑꯩꯒ ꯇꯧꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯒꯤ ꯃꯣꯏ ꯂꯣꯏ ꯍꯩꯔꯕꯅꯤꯅ ꯃꯈꯥꯒ ꯁꯔ ꯇꯧꯕ ꯑꯣꯏꯔꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯒꯅꯦ ꯑꯗꯨꯝ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕ ꯉꯝꯕ ꯇꯥꯛꯄꯤꯕ ꯉꯝꯕꯁꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯒꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯁꯇꯦꯜꯒꯤ ꯁꯥꯕꯤꯕꯒꯤꯕꯨꯗꯤ ꯍꯟꯗꯛ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯇꯅ ꯍꯣꯁꯇꯦꯜ 2 ꯁꯥꯔꯤ ꯁꯤ ꯁꯥꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕꯗꯣ ꯑꯣꯏꯔꯅꯤ ꯑꯗꯨꯝꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯃ ꯂꯩꯇ꯭ꯔꯦ ꯒ꯭ꯔꯨꯞ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯉꯥꯡ ꯈꯔꯒ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯗ ꯃꯣꯏ ꯆꯥꯕꯒꯤ ꯂꯧꯔꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯈꯣꯠꯄꯩ ꯐꯤꯁ ꯅꯨꯡ ꯀꯔꯤꯝ ꯂꯧꯗꯦ ꯑꯗꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯅ ꯌꯦꯡꯉꯦ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯑꯦ ꯑꯃꯅ ꯔꯤꯂꯤꯐ ꯑꯃꯅ ꯏꯁꯄꯣꯟꯁꯔ ꯐꯪꯕ ꯑꯉꯥꯡ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯁꯄꯣꯟꯁꯔ ꯁꯪꯕꯗꯨꯅ ꯏꯁꯄꯣꯟꯁꯔꯅ ꯃꯣꯏ ꯆꯥꯕ ꯊꯛꯄꯗꯣ ꯇꯧꯕꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐ꯭ꯂꯥꯏꯠ ꯚꯔꯥ ꯀꯔꯤ ꯀꯔꯥ ꯇꯧꯕꯤꯕ ꯍꯧꯖꯤꯛꯁꯦ ꯏꯁꯄꯣꯟꯁꯔ ꯍꯥꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯏꯁꯄꯣꯟꯁꯔ ꯂꯩꯔꯦꯀꯣ ꯑꯣꯂꯦꯝꯄꯤꯛ ꯒꯣꯜ ꯀꯣꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏ ꯑꯐꯥꯎꯕ ꯃꯌꯥꯝꯅ ꯁꯦꯝꯕ ꯇꯤꯝ ꯑꯃꯅꯦꯕꯀꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯦ ꯑꯣꯂꯦꯝꯄꯤꯛꯀꯤ ꯑꯁꯥ ꯂꯩꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯒꯤ ꯐꯖꯔꯛꯄ ꯄꯨꯈꯠꯂꯛꯄ ꯌꯥꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦꯀꯣ ꯃꯣꯏꯅ ꯒ꯭ꯔꯥꯁꯔꯨꯠꯇ ꯆꯠꯂꯒ ꯑꯦꯀꯥꯗꯃꯤꯒ ꯇꯥꯏ ꯑꯞ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯉꯥꯡꯁꯤ ꯌꯥꯅꯤ ꯁꯤ ꯑꯉꯥꯡꯁꯤ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯥꯏꯇꯥꯔꯦ
ꯆꯥꯕ ꯊꯛꯄ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯝ ꯋꯥꯔꯛꯈ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯁꯥꯟꯅꯔꯝꯗꯥꯏꯁꯦ ꯁꯥꯟꯅ ꯆꯠꯂꯕꯅꯤ ꯃꯤꯗꯤ ꯁꯥꯟꯅꯔꯝꯗꯥꯏ ꯍꯥꯏꯁꯦ ꯇꯣꯔꯅꯥꯃꯦꯟ ꯃꯌꯥꯒꯤ ꯒꯣꯜ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯅꯦꯕ ꯂꯩꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯚꯔꯥꯁꯦ ꯀꯥꯏꯗꯅꯣ ꯂꯧꯗꯣꯏꯁꯦ ꯁꯤ ꯍꯥꯏꯔꯛꯄꯗ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯁꯦ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯏꯃꯥꯗꯁꯨ ꯃꯥ ꯂꯩꯇꯦ ꯈꯪꯕ ꯏꯃꯥ ꯂꯩꯇꯦ ꯈꯪꯕꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯅꯦ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯋꯥꯔꯅꯤꯀꯣ ꯁꯥꯟꯅꯕꯗ ꯆꯪꯉꯛꯄꯗ ꯋꯥꯔꯗꯤ ꯌꯨꯝꯗ ꯈꯪꯍꯧꯗꯅ ꯇꯤꯀꯦꯠ ꯀꯛꯇꯣꯔꯤ ꯂꯨꯄꯥ 10,000 ꯄꯤꯌꯨ 10 ꯄꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗ ꯐꯠ ꯍꯥꯏ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯦꯀꯣ ꯋꯥꯏꯑꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗ ꯑꯩꯅ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯒꯣꯜ ꯐꯥꯎꯗꯪ ꯂꯧ ꯉꯝꯅꯕ ꯍꯣꯠꯅꯔꯕ ꯑꯗꯨꯒꯤꯗꯤ ꯁ꯭ꯄꯣꯟꯁꯔ ꯑꯗꯨꯝ ꯐꯪꯉꯛꯑꯅꯤꯕ ꯍꯥꯏꯗꯤ ꯑꯣꯂꯦꯝꯄꯤꯛ ꯏꯚꯦꯟꯗ ꯂꯩꯔꯤꯕ ꯒꯦꯝ ꯃꯌꯥꯝꯁꯦꯀꯣ ꯁ꯭ꯄꯣꯟꯁꯔ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤꯕ ꯐꯪꯉꯅꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯔꯤꯀꯃꯦꯟ ꯇꯧꯕ ꯑꯩ ꯑꯉꯥꯡꯁꯤꯗ ꯐ꯭ꯌꯨꯆꯔꯗ ꯁꯤ ꯂꯩ ꯁꯤ ꯌꯥꯅꯤ ꯁꯤ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯗꯨꯝ ꯇꯥꯕꯤꯌꯦꯕ ꯁ꯭ꯄꯣꯟꯁꯔꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯁ꯭ꯄꯣꯟꯁꯔ ꯑꯗꯒꯤ ꯀꯩꯝ ꯂꯩꯔꯝꯗꯦ ꯑꯗꯩ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯏꯟꯁꯦꯟꯇꯤꯞ ꯑꯦꯋꯥꯔꯗꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣꯀꯣ ꯀꯩꯁꯨ ꯌꯥꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯣꯂꯦꯝꯄꯤꯛ ꯏꯚꯦꯜꯗ ꯌꯥꯎꯕ ꯒꯦꯝꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯂꯩꯕ ꯒꯦꯝꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯦꯁꯤꯂꯤꯇꯤ ꯒꯣꯔꯃꯦꯟꯅ ꯄꯤ ꯍꯥꯏꯗꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥꯗ ꯃꯣꯏ ꯅꯦꯁꯅꯦꯜ ꯒꯣꯜ ꯂꯧ ꯇꯥꯔꯒꯗꯤ ꯃꯣꯏ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯆꯟꯗꯣꯏꯅꯦꯕ ꯋꯥꯟꯁ ꯈꯦꯂꯣ ꯏꯟꯗꯤꯌꯥꯗ ꯌꯥꯎꯈꯤꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10,000 ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯉꯅꯤ ꯃꯣꯏ ꯆꯥ ꯊꯕꯛꯀꯣ ꯐ꯭ꯔꯤꯗ ꯐꯪꯉꯅꯦꯕ ꯑꯗꯨ ꯐꯪꯉꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯑꯉꯥꯡ ꯁꯤ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯕ꯭ꯔꯥꯏꯠ ꯂꯩ ꯑꯉꯥꯡ ꯐꯅꯤ ꯃꯁꯤ ꯌꯥꯅꯤ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝ ꯐꯪꯅꯤ ꯑꯣꯂꯦꯝꯄꯤꯛ ꯒꯣꯜ ꯀꯣꯁ ꯂꯩꯕ JSW ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩ ꯃꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯑꯗꯨꯝ ꯇꯧꯕꯤ ꯑꯉꯥꯡꯁꯤꯡ ꯋꯥꯟꯁ ꯁ꯭ꯄꯣꯟꯁꯔ ꯐꯪ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯗꯥꯏꯠ ꯆꯥꯕꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯀꯣ ꯄ꯭ꯔꯣꯇꯤꯟ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯂꯨꯄꯥ 5,000-6,000 ꯉꯝꯃꯦ ꯅꯣꯔꯃꯦꯜ ꯏꯁꯥꯅ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯦꯕ ꯑꯗꯨꯅ 5,000-6,000 ꯊꯥ ꯑꯃꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯃ ꯆꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯊꯥ ꯑꯃꯈꯛꯇꯅꯤ ꯆꯪꯉꯦ ꯑꯗꯨ ꯉꯝꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁ꯭ꯄꯣꯟꯁꯔꯅ ꯄꯤꯕ ꯉꯝꯃꯦ ꯄ꯭ꯂꯁ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯕꯗ ꯃꯥ ꯑꯦꯆꯤꯞꯃꯦꯟ ꯂꯩꯔꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯐ꯭ꯔꯤꯗ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯐꯪꯉꯤꯁꯦ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯁ꯭ꯄꯣꯔꯠꯁ ꯀꯣꯇꯥꯗ ꯃꯌꯥꯝ ꯑꯃ ꯀꯧꯏ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯅ ꯍꯥꯏꯌꯦꯁ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯑꯦ ꯍꯥꯏꯔꯣ ꯃꯥꯏ ꯑꯣꯂꯦꯝꯄꯤꯛꯀꯤ ꯗ꯭ꯔꯤꯝ ꯑꯗꯩ ꯃꯌꯥꯝ ꯋꯥꯡꯈꯠꯂꯛ ꯇꯥꯔꯒꯗꯤ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯤꯁ ꯄ꯭ꯂꯦꯌꯔ ꯈꯔ ꯈꯟꯒꯠꯀꯅꯤꯕ ꯋꯥꯟꯁ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯈꯟꯒꯠꯄꯗꯨꯗ ꯃꯥ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯥꯒꯤ ꯍꯣꯠꯅꯅꯕ ꯈꯣꯠꯅꯕ ꯆꯍꯤ ꯊꯥ ꯈꯨꯗꯤꯡꯒꯤ 50,000ꯁꯨ ꯃꯥ ꯑꯗꯨꯝ ꯐꯪꯅꯤ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯃꯥꯒꯤ ꯑꯦꯅꯤ ꯏꯁꯨ ꯂꯩꯔꯛꯄ ꯂꯩꯅꯕ ꯑꯣꯏꯔꯣ ꯋꯥꯠꯄ ꯑꯣꯏꯔꯣ ꯏꯀ꯭ꯋꯤꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯂꯣꯏ ꯇꯧꯈ꯭ꯔꯅꯤ ꯄꯔꯁꯅꯦꯜ ꯐꯤꯖꯣ ꯊꯝꯃꯅꯤ ꯄꯔꯁꯅꯦꯜ ꯃꯁꯥꯖ ꯊꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯐꯪꯉꯦꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯐꯪꯉꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯇꯝꯗ ꯐꯪꯕꯗꯣ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯂꯦꯝꯄꯤꯛꯀꯤ ꯑꯁꯥ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯝꯅꯦꯕ ꯃꯥꯅ ꯑꯗꯨꯗꯒꯤ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯃꯄꯥꯟꯗ ꯐꯣꯔꯦꯟꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯨ ꯄꯩꯁꯥꯗꯨꯗꯩ ꯁꯤꯖꯤꯟꯅꯅꯤ ꯑꯗꯒꯤ ꯑꯩ ꯁꯥꯟꯅꯔꯦ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯑꯃ ꯆꯠꯇꯣꯏꯅꯤ ꯑꯩ ꯄꯦꯔꯦꯟꯁꯁꯤꯡ ꯌꯦꯡꯕ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯦꯟꯇꯦꯂꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯣꯏ ꯑꯗꯨ ꯐ꯭ꯔꯤꯗ ꯇꯤꯀꯦꯠ ꯀꯛꯑꯒ ꯄꯤꯗꯣꯏꯅꯦꯕ ꯇꯤꯀꯦꯠ ꯀꯛꯑꯒ ꯃꯣꯏ ꯂꯩꯐꯝ ꯆꯥꯐꯝ 5 star ꯍꯣꯇꯦꯜꯗ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯈꯔ ꯁ꯭ꯄꯣꯟꯁꯔ ꯐꯪꯕ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯤꯁꯨꯅꯦ ꯃꯣꯏ ꯐ꯭ꯂꯥꯏꯠꯇ ꯍꯟꯒꯠ ꯍꯟꯗꯥ ꯑꯗ 5 star ꯍꯣꯇꯦꯜ ꯄꯤꯗꯣꯏꯅꯤ ꯃꯣꯏ ꯁꯥꯟꯅꯕꯒꯤ ꯇꯣꯔꯅꯥꯃꯦꯟ ꯆꯠꯄꯁꯦꯀꯣ ꯃꯣꯏꯅ ꯂꯣꯏꯅ ꯕꯨꯛ ꯇꯧꯕꯤꯗꯣꯏꯅꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯃꯈꯥ ꯑꯃ ꯇꯤꯡꯉꯔꯣꯏ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯖ ꯂꯩꯕ ꯅꯠꯇꯦ ꯏꯟꯖꯨꯔꯤ ꯂꯩꯔꯁꯨ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯖꯗꯣꯏꯅꯤ ꯌꯦꯡꯐꯝ ꯂꯩ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯄꯣꯔꯠꯁ ꯃꯦꯗꯤꯁꯤꯟ ꯍꯥꯏꯔ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁꯀꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁ꯭ꯇꯦꯟꯗꯔ ꯋꯥꯡꯅ ꯁꯥꯟꯅꯔꯦ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯦꯅꯤꯐꯤꯠ ꯐꯪꯉꯦ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯂꯧꯔꯦ ꯍꯥꯏꯔꯣ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯇꯤ ꯕꯣꯛꯁꯤꯡꯗ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯍꯦꯛ ꯑꯣꯏꯕ ꯃꯇꯝꯗ ꯐꯤꯜꯗꯨꯗ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯄ ꯀꯥꯟꯗ ꯃꯥ 80 lakhs ꯄꯤꯔꯛꯑꯅꯦꯕ ꯑꯗꯨꯝ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯌꯥꯔꯕ ꯑꯗꯨꯝ ꯃꯃꯤꯡ ꯀꯩꯅꯣ ꯇꯧꯅ ꯍꯤꯡꯕ ꯌꯥꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯪꯗꯦ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯦꯟꯇꯤꯞ ꯑꯦꯋꯥꯔꯗ ꯄꯤꯕꯗꯨ ꯈꯛꯇꯅꯦꯕ 15 lakhsꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄꯤꯔꯤꯕ ꯏꯟꯁꯦꯟꯇꯤꯞ ꯑꯦꯋꯥꯔꯗꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄ꯭ꯔꯥꯏꯖ ꯃꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ 80 lakhs ꯐꯪꯉꯅꯤ ꯀꯣ ꯑꯗꯩ ꯍꯜꯂꯒ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅꯁꯨ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯖꯠꯁꯨ ꯂꯩꯔꯅꯤ ꯑꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯑꯗꯨ ꯃꯥꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯦꯅꯤꯐꯤꯠ ꯌꯥꯝ ꯐꯪꯉꯦ
ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯌꯧꯅ ꯐꯥꯎ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯐꯩ ꯈꯣꯠꯂꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯪꯉꯤ ꯑꯦꯅꯤ ꯀꯣꯂꯦꯖ ꯑꯐꯕ ꯑꯃ ꯆꯪꯉꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯔꯒꯗꯤ ꯅꯪ ꯃꯥꯔꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯪꯕ ꯉꯝꯃꯦꯕ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤꯗ ꯑꯉꯥꯡ ꯃꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯦꯗꯜ ꯂꯧꯕ ꯄ꯭ꯂꯦꯌꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯒꯤꯗ ꯇꯝꯕꯤꯌꯨꯅ ꯑꯗꯨꯝ ꯇꯝꯍꯩꯌꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯇ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯀꯩ ꯔꯤꯁꯣꯔꯁ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯀꯣ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯣꯔꯠꯁꯁꯤ ꯅꯠꯇꯅ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯡꯆꯠ ꯎꯔꯣꯡꯁꯨ ꯊꯝꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯆꯧꯕ ꯀꯦꯔꯤꯌꯔ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯌꯥꯕ ꯂꯥꯏꯐ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯨꯃ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯑꯗꯒꯤ ꯑꯉꯥꯡ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯁꯨ ꯑꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯨ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯛꯁꯦꯁꯐꯨꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯗꯒꯤ ꯂꯥꯏꯐꯇ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅꯦꯕ ꯑꯩꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅ ꯐꯖꯅ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯅꯤꯡꯊꯨꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯝꯃꯤꯕ ꯒꯣꯜꯗꯣ ꯌꯧꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯤꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯅ ꯑꯩꯈꯣꯏꯗꯤ ꯗꯥꯏꯠ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕ ꯌꯥꯗꯦ ꯆꯥꯕ ꯁꯤ ꯆꯥꯕ ꯌꯥꯕ ꯁꯤ ꯌꯥꯗꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯑꯣꯔ ꯇꯨꯝꯗꯕ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯂꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯉꯦꯕ ꯑꯩꯒꯤ ꯐꯤꯜꯗꯨꯗ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯩ ꯂꯧ ꯁꯨꯔꯁꯨ ꯑꯩ ꯂꯧꯃꯨꯛ ꯁꯨꯅ ꯃꯤꯗꯨꯒꯤ ꯂꯧꯕꯨꯛ ꯁꯨꯕ ꯃꯤꯗꯨꯒꯤ ꯑꯩꯅ ꯁꯨꯕ ꯂꯧꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯁꯨꯏꯌꯦꯕꯀꯣ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯁꯥꯟꯅꯩꯕ ꯑꯩ ꯍꯣꯠꯅꯔꯤꯁꯦ ꯑꯩ ꯊꯤꯟꯕ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯣꯠꯅꯩꯌꯦꯕꯀꯣ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯒꯗꯤ ꯏꯁꯣꯔꯅ ꯂꯝꯕꯤ ꯑꯃ ꯄꯤꯔꯛꯀꯅꯦꯕ ꯂꯝꯕꯤ ꯑꯃ ꯄꯤꯔꯛꯀꯅꯤ ꯅꯪ ꯂꯝꯕꯤ ꯑꯗꯨꯝ ꯒꯥꯏꯗꯇ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯐꯅ ꯌꯨꯝꯗ ꯂꯩꯕ ꯑꯣꯔ ꯂꯩꯇꯕ ꯑꯁ ꯑꯩ ꯌꯨꯝꯗ ꯏꯃꯥꯅ ꯑꯗꯨ ꯇꯧꯕꯤꯗꯕꯗꯒꯤ ꯑꯩ ꯃꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯣꯠꯅꯗꯧꯅꯤ ꯏꯁꯥꯅꯕꯨ ꯍꯣꯠꯅꯅꯤꯡꯉꯕ ꯏꯁꯥꯅꯕꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯕ ꯋꯥꯈꯜꯗꯣ ꯌꯥꯎ ꯇꯥꯔꯒꯗꯤꯀꯣ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯂꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯡꯉꯛꯇꯦ ꯃꯌꯥꯝꯅ ꯊꯥꯕꯜ ꯆꯣꯡꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯌꯥꯝꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯕꯣꯏ ꯐ꯭ꯔꯦꯟꯒ ꯀꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯎꯔꯛꯇꯦ ꯁꯥꯟꯅꯔ ꯂꯩ ꯃꯇꯝꯅꯦꯕ ꯁꯥꯟꯅꯔ ꯂꯩ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁꯤꯃꯗꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯒꯣꯜꯗꯣ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯒꯣꯜꯗꯣ ꯈꯛꯇꯪ ꯎꯔꯒ ꯍꯣꯠꯅꯔꯛꯑꯣ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯆꯥꯕꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯂꯩꯇ ꯌꯥꯗꯦ ꯆꯥꯕꯁꯦ ꯁꯥꯟꯅꯔꯣꯏꯅꯤꯅ ꯏꯁꯥ ꯐꯤꯠ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯌꯥꯎꯔ ꯃꯇꯨꯡꯗ ꯆꯍꯤ 40 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯕꯣꯛꯁꯤꯡ ꯊꯤꯟꯅ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯤꯗꯅꯦꯕ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯑꯗꯒꯤ ꯖꯪ ꯐꯨꯗ ꯄꯪꯆꯥ ꯆꯥꯕ ꯌꯥꯗꯔꯦ ꯐꯥꯜꯇꯨꯒꯤ ꯑꯗꯩ ꯁꯥ ꯉꯥ ꯆꯥꯔꯁꯨ ꯕꯣꯏꯜ ꯇꯧꯕ ꯑꯗꯩ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯏ ꯑꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯔ ꯆꯥꯕ ꯃꯇꯝꯗ ꯑꯁꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗ ꯀꯥꯟꯅꯒꯗꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣই ꯀꯣꯏꯁꯟꯗ ꯏꯁꯥꯅ ꯇꯧꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦꯕ ꯑꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯍꯥꯏ ꯑꯗꯒꯤ ꯑꯐꯥꯎꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ IAS ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯇꯧꯔꯝꯒꯅꯤ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯃꯣꯏꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯒꯣꯜꯗꯣ ꯇꯨꯝꯕ ꯆꯥꯕ ꯈꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯕ ꯑꯃ ꯆꯪꯉꯤ ꯀꯣ ꯏꯁꯥꯅ ꯎꯖꯗꯕꯅꯦ ꯑꯩ ꯁꯤ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯒꯦ ꯑꯩ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯦꯕꯤꯠ ꯑꯣꯏꯔꯦꯕ ꯑꯩꯅ ꯀꯩꯅꯣꯝ ꯄꯥꯝꯃꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯅꯤꯡꯉꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯤꯠꯇ ꯎꯕ ꯐꯪꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤꯒ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯏꯃꯥꯖꯤꯟ ꯁꯨꯝ ꯇꯧꯖꯕꯗꯣ ꯏꯁꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯗꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯅ ꯐꯣꯟ ꯃꯌꯥꯝ ꯃꯥꯡꯍꯜꯂꯤ ꯃꯇꯝ ꯃꯥꯡꯉꯤꯀꯣ ꯐꯣꯟꯗ ꯉꯥꯎꯗꯕ ꯒꯦꯝꯗ ꯉꯥꯎꯗꯕ ꯃꯇꯝ ꯆꯥꯅ ꯍꯣꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯣꯟꯗꯒꯤ ꯐꯪꯉꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯌꯨꯁ ꯇꯧꯔꯒ ꯃꯇꯝ ꯆꯥꯅ ꯔꯦꯁ ꯇꯧꯕ ꯑꯗꯩ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯇꯥꯔꯦ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯈꯤꯇꯪ ꯈꯥꯡꯕ ꯀꯟꯕ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯣꯂꯣꯗꯣ ꯇꯧꯕ ꯀꯥꯟꯗ ꯈꯥꯡꯕꯁꯤ ꯏꯁꯥꯅ ꯋꯤꯟ ꯄꯥꯋꯔ ꯂꯩꯇꯗꯤ ꯉꯝꯗꯦꯕ ꯋꯤꯟ ꯄꯥꯋꯔ ꯑꯩ ꯀꯩꯅꯣꯝꯃ ꯆꯥꯔꯣꯏ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯅ ꯚꯥꯏ ꯁꯤꯗꯤ ꯉꯁꯤ ꯁꯤ ꯆꯧꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨ ꯍꯦꯛ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦꯕ ꯑꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯗꯣ ꯉꯝꯒꯗꯕꯅꯤ ꯉꯝꯅꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯋꯤꯟ ꯄꯥꯋꯔ ꯂꯩꯇ ꯌꯥꯗꯦ ꯋꯤꯟ ꯄꯥꯋꯔꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯗꯤꯁꯇꯔꯕꯇꯤ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯇꯣꯔꯅꯥꯃꯦꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯩꯁꯥꯒꯤ ꯏꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯥꯗ ꯆꯠꯂꯝꯕꯗꯣ ꯍꯧꯖꯤꯛ
lupa lising manga sama do lising kun jangani hangalan da flight hangalan sang po matam do ko aduna yam moisu family sing su yam wai adu wa daraga su awaba masa lemna mangde habdo kan hona ningi hena thongna leina kaigumba challenging ama ai life ta challenging ma'am lai sana bai man politics na mara mora gai pohan ba kahan ba ma'am lai adu ga du so ai ke dongai dai ning hana rakte haidare ko hoju bo ai ning hana di haidare adum ai gi homna bam thokpa ai gi thodang haidare ai kan adum honaraga adum lanthorang na honai ba adum sem sa manana hogalai ba sanore ma manipuri sanore ma sing adai boxing sanaba bora to vevel da sanari ba ma'am irang sina disab dai daraga su akoi ninghanna ba yade thongna leita ba yade hena akoi masak ta ke haida diko hena hona ba ma akoi se kana no haida sakta podo noina hayeng akoi gi di matam no akoi da ngang gai tarok pa ne noi honarak podo no maram moraga noi si na akoi gi malem da sakta lak toine ba akoi se kana no se sakta do aduna thongna han ba yade kan honaraga hena hana leiram mi ba mingsatu dagi akoi gi mingsat se hena pukhalang na hona se ha se ai haina ni